Kurumjari SKTV News Sandok ba Manipuri Pau yang beri besimbu taramuk syari ahan bada maru iba pau sing pemigani. Ukigi CSO sing napira kiba ating ba kaya tungwe neraga si Minister Yunam Kemsan ngasi Surusan Purda Satuna laikidraba MLA Bungjagin Valte gi aru iba matau ngamda saru yakrai. Amasung Kendra Vidyalaya Laimang Khonggi Mahiroi Singh asisu Kuki Singh Thatuna School Sangan Kidabagi Mayukta Kanto Sabal da Khoshawna Raba Nagamadi Maitai Miyamna Irang Horakrai. Hoji Miyamna Pau Sandona Pijari CSO Singna Thamkiba Athingba Kya Tungainaraga Chief Minister Yunam Kemsana Surachanpur District Satuna Laikidraba MLA Bungjagin Valte gi Aroiba Mathau Mangam da Saru Yakrai Bungjagin Valte gi Thawai Yaudra Haksang Lauduna Aroiba Mathau Mangam Pangtholagana Haina Zomi Council Ngarang Khangan Khibini Maduda Chief Minister Yunam Kemsan Saru Yaba Lakadore Haiba Pau Fangnabadagi Surachanpur Base Oba Kuki gi Tongan Tongan CSO Singna Chief Minister gi Surachanpur Khongchiradu Boycott Taure Haina Lauthoraki Loinena ngasi ayuk angan badagi hauna tidim lambigi Kuki Singna Kundaba Tongan Tongan Bamapam da Miyam Thoraktuna Lambi Thingmagi Khongjang Sangsinaki Athing Mapunamak Tungainaramlaga Chief Minister Yunam Kemsan ngasi ayuk Surachanpur District kidamak helicopter da Khongshanki Maduda Thang Assembly Constituency gi MLA Tongbram Ravindro Suloinaki Nakala Maramda Bungjagin Valte gi Imu Manung amadi Zomi Council gi Mihut Singh yauna ngasi ayuk Surachanpur Medical College ki Merel Sangda Matam Kuina Thamlaklaba Bungjagin Valte gi Haksang Loki Mafamadudagi New Lamkagi Dorcas Bank da Laiba Mahaki Yimda Puratuna Aroiboina Lashon Tinson gi Thoram ama Pangthoki Maduda Chief Minister Yunam Kemsana Lusingduna Laikidrabagi Mafam da Laisu amadi Natki Oiba Fi Katuna Bungjagin Valte gi Mafam da Aroiboina Ikai Khumna Utki Laining Lashon gi Thoram Loiraba Matung Dorcas Bank da Laiba YPA Cemetery da Bungjagin Valte gi Haksang adu Lairon Chanki Ngasi pangthokiba thoramadu Chief Minister Yunam Kemsana hai laikidraba Bungjagin Valte asi mabukta pa miyam gi lusingba mani kumjali singani tara tareta Mikhal Mai Paktuna Speaker oikiba matam aduda Bungjagin Valte asi mahaki lunatina ba marup ama oiraki Megi tang humdagi haurakhiba irang adugi mathangi numita aikhoi puna faminaduna irang asi matau karamna losingadagi haina khanaki mifamadu loreba matung nungthilgi matamda mahaksu yumda halaki tanjadu da Bungjagin Valte di mifam pangtholiba mafam aduda lehoki madugi matung laibak thiba thodok adu nangkhibani manu khwaidagi nuai hogdaba ama hairagadi karigumba numit aduda Bungjagin Valte ga puna leminaramnabadi laibak thiba thodok adu nanglamloi irang hobo numit megi tang humdasu aikhoi puna faminaduna tathok tasin tominaki Maduda Nemsa Kibgana Kangpupida Halaga Hana Fongdorpada Mana Sakinu Mop Haibsi Yamna Sathibani Hana Thamki Mathangi Numit Megi Tang Marigi Ayuk Angan Bapung Aniram Taba Matamda Security Akanba Section Thoranga Lunena Nemsa Kibgan Kangpupitam Nasaki Adubu Megi Tang Marigi Nungtilda Bungjagin Valte Budi Kaman Hodre Numit Aduda Mahaki Manakta Lehoda Baduna Ningam da Amadi Adumak Lehore Maramuduna Ngasi Laikidrabagi Aru Matau Mangam Masida Saruk Yage Haiduna Lakwane Matampumada Laikidrabagi Imu Manungda Angam Mating Pangan Haina Minister Makatana Fongdoki Aigi Pu Valte se Mabuk Yam Ingba. He was one of my best friend. Aina Kwaidagi no I would say Aina Magi Manakala Madima Adugi incident to Toy. I was really regret. Adunga Sidu Ai Maru Baltegi Pangsida in Haktas Yauge Aina Lakpani Aingasi Yau Pungsabase Aduki Matik I like Payana Kanze Pu Valtegi family Ai family Gumbani Magi Tinamba Maru Bangmiam I Maru Pangumbani Aduna Matam Pumbada Aina Angamba I Mating Pangani Hairakanda I Losinjari Torbung Maning Laikai Dangarang Numidang Mumai Kapthar Pada Senariba Kuki Militant Sing Hayang Fawagi Nung the Faduna Sera Pidrabadi Lalibutang Tarutagi Torbung Gram Panchayat Ki Miyam Natidim Lambida Economic Blockade Tauragani Haina Tuan Balup Tarik na Kangalagli Iramasiki Matang Nasi Torbung Gram Panchayat Ki Manung Sana Laiba TUC Lava YDO YSDO SYDO YDC ITYDO Amadi Fogoksau Ikai Apun Mamaira Paibina Kupsanam Duna Pawgi Pamama Fogoksau Ikai Mamang Lekai Community Hall the Pangtoke Maduda Fogoksau Ikai Apun Mamaira Paibigi President Kaitelakpam
KG Sanana haikibada ngarang numidang pung 13 kunrom tab matamda torbung maning laikai da kuki militant sina nongmai kapthartuna maike somgi miam akitu juma phawon ke thodok adu da senari ba kuki militant sing pung kunmari gi manung da faduna matik sa basairak pigadabane maduna trabadi lakliba tang taruk tage Surachanpur tamna lambi da pusilakpa polam sing ngoirang trong lobby tera khongsang bemadi torbung gram panchayat ki manung da leiba miam na tedim lambi da economic blockade chathaba hauragani haiki Hayeng bagi manungda nongmai kapsal iba mari lainariba kuki narko terrorist singje pharaga makoi gi mathakta action lawjaba taragadi hangchitagi di Surachanpur da pochai pusaliba punamak ase torbung thogjai khai tera khongsang bi torong lawi moirang akoi manajaraga akoi matam kaktana blockade chathajaragani haibase akoi na media gi thongda haijari Kendra Vidyalaya Laima Khonggi Mahirui Singh Sisu Kuki Sina Tatuna Thambagi Makhatana School da Sanghan Kidabagi Mayukta Kanto Sabal da Nagamadi Maitai Miyamna Irang Horakrai Laima Khongda Laiba Red Cell Division gi Makok Thongbo Officer Yauna Ngarang Maitai Amadi Nagagi Miyoi Singha Wari Sanabada Mahirui Singh School Lakpa Yahangani Haina Thajaba Piramlabasu Tabakta Onthokpa Ngamdabagi Mayukta Khongjang Sangsinba Hoki Ngasay pung 8 makharom taba matamda Maitai Amadi Nagagi Miyamna Kanto Sabalda Sangsilakiba Khongjang adu Laima Khong Singmang Maya Fauba Lansilaga mafam adu da Laiba Army gi checkpoint ta thomjilaki loina Army gi gari singsu satpa yaroi haiduna Khongjang loi singa akanmong da mungna maduda Army personnel singna Khongjang sangsin bada yawba nupi khara da phubu yawki loina Laima Khong tamna Kanto Sabal gi lambi da lakpa lanai gari singsu Khongjang loi singna asa thak yawna atai polam sing pubra haiduna amamam toina sekto gi thabaksu sathaki ngasi sathakiba Khongjang aduga mari leinana Laisram Tamfa Kobi nupi amana phongdorpada Laima Khongda leiba Kendra Vidyalaya gi Mahirui Singh School satpa yaroi haiduna ayukta gi kuki furuki nupi singna Laima Khong gi ex serviceman colony da famjinduna leiki Mahirui Singna School karakpada ayat apan pidana ba Red Cell Division gi officer ga Ima Evil Singha wari saraduna ngarang thajaba piramba leiki kuki singna ngasi tawriba thawong asida army officer singna ngasi gi oinadi Mahirui Singh School da pusinba ngamnaroi haina khangalakpadagi Khongjang asi sangsinmani haina phongdokhi अखोई मिटर साम हंदर मतुंगा मोगी कुकी सिंग से तांथोके तांगाई की हाइबने अदो अखोइना मोसे हाइना इमाइबेल सिंग हाइना कुकी सिंग हाना तांखको नत्रिगेदि अखोइना इमाइबेल सिंग से लोखोप ngamo हाइबेति ममांगदि मोनि सुम चंगसेलकपदो चिंगमांगी कोर्नर सिदा मोइना कइ मथलमबा नुमिसिकी इरांग थोइदोने मोइना अयाबा मोगी पॉलिसी प्रोग्राम गुमम यावबा माले मोइना सिगी अखोइ इकोनॉमिक ब्लॉगे नकाइसिना तौजे थुगाइनाबगी मोइना अदुगा कुकी मसाजी कुमदा लाकांदा तोहन केबनि अदुगी मतुंगदा Hoji asli semua negara nundang koki le betul tak baik lagi yum thugari ni atau shelter thugari kan buat dale shalini atau bos semua army dah army boleh kangam tiusi tanggai begitu hosok tu mereka thasal lebih betul ina kau nak hasil adu ke pesto dor project operator lao kotes tu yang koki tanggai ke yang lo adu betul tak koki agitation je lusian di hari kada admana wari asal usi pulai Nakal Murumda Laima Khongda Leiba Yangkai Taret Suba Mountain Division Ge Officer Singa Wari Sanabada Yauruba Miyoi Amana Phongdorpada Kanto Sabal da Khongjang Sangsileba Imaibel Singasi Meter Sama Lapna Handokhalabadi Hojik Kudong Khongjang Sangsilaga Leiriba Kuki Sing Tantoke Haina Army gi Maikedi Kangalaki Adubu Kuki Singna Rally Lakoda Army na Tinglamba Tarbadi Irang Sitholam Loi Kuki Singna Satharliba Khongjang Asi Nagagi Miam na Kanto Sabal da Sathariba Economic Blockade Asi Tugaina Bahonarpani Karigumba Imaibel Sing Handu Harabadi Kuki Sing Hana Taktokpagi Video Akoida Utkadabani Maduna Trabadi Imaibel Sing Handokpangam Loi Haina Wari Sanabaduda Phongdolam Ki Hairi Kinupi gaya na ako gi lamakong kabam ex serviceman colony jagada darna phamjalaga angang singche satta yawe hana chingaga leigare date 2 July dagi moina darna rally se hogi bane da handoko habse moi yadre ngarang siyo tholaga moina risk pugani aduga hayang dagi full security ta security piraga no gi angang se manung da changma yani hana hajaba thambira me aduga ngasi ayuk se angang sing school chakani hana tholokpa matamda angang sing siyo nasu pusambang amdre ngamare ngasi gi di hayang dagi yengasi hana haire lambi sida free movement on biyo duga angang sijo security matik chana piraga manung da sangan biyo na haijare
Lenga ki lamamadi protected land singda logi wangmada khul kya taslali ba ase athubada eviction chathagadabane haina Western Command Naga Village Guard NVG na lenga ki puning singsilagdei NVG na thador ki basero lamagi matungina ngarang none district ke manung sanba Sempa Naga khulgi yum kya kuki narco terrorist na mai thaba yauna attack satharpage thawngdu akan mamongda condemn tawi ngasi fawbada naga gi miyamna khangba yaba makai khang lakpane adubu aikhoge ifai pu singna thambiramba lam Mangta hanlamba haibasi yabangam loi nagagi misam taruk hatkiba amadi ngarang sempat khul mai tharambada senari ba mi khudimak legana athubada faduna asu mobile figadabani loilena kuki militant singa sanari ba suspension of operation sugi agreement handokadabani masida sunatana KNFP asi terrorist organization ama oina lauthopaga loilena hariba lalolup asiga naknariba mari leiriba Deputy Chief Minister Nemsakib Gen mahaki famnage lauthokadabani haina serol sida makhatana taksilakli Surusanpur district ke toan mafam dagi miyoi ahum brown sugar organic singna ba polam amadi sel oina lupa la kunthra mathoi lising ni pum doi samanga ga konana Manipur police na tha siga ki patangani da far pangam kra hari Manipur police na fongdor pagi matungina drug amadi sel ga konana far ba miyoi singa du Surusanpur police station na konba new lamka Jayan Vengdagi Zamngai lian tombing sahi nifunipan pangjol dagi ngan ngai sing sahi nifum doi amadi mafam adumakta dagi Mangnun sang tautak sahi kuntra tarong ni hairi makhoi dagi faraba polam sing adudi Sktv'S samaga marifu tarukta yaurumba brown sugar organic sing ba kilogram aniga gram samanga gi polam sel oina lupa la kuntra mathoi lising ni phum doi chamanga angobu masugi bolero gari ama amadi sel thina bugi mission ama ni hairi Pawgi maragta na tem break am tangom minase SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubiratuna khangbiba yagani. Baikotana piri maruchik patin sing dagi ngakthok patanatana atopa kanaba sing khudamuina pambi singbu mara hena sathanba amasung phau pambi singbu masa hena pokhanduna phauthok asuki matik lehale matam sangna tin tahande hanjan hidak sajana bagi mathau tahande buyers ke baikota lau balomi singda thajabaga loinana hena saukhat halle amasung lomi singda akiba amata lehande Buyer Council active asi phauthaba singkhak ki ngakthong na semani amasung hidak asina napi makal khudimak manghan bangame sumna tangi phauhun khrabana traga lingkhraba matung numi nipani dagina tarani thoi phobagi manungda sizana bigadabane khwaidagi sathiba napi makal khudimak pusu manghan bangame maram asina khuleng nepigi sading hanthale loinana adongi senthok hengat halle lomi singi damaktadi Buyers Council active na khwaidagi faraba pambaidi Break ki matungda makhata pa pausing pizari Score torga tangai fadana sangba polam sing pusilaklaba adugumna lamdam asida sanga loizaba singi khalaga yimda yokpa sanga gi machinjak singsu pot pusilakpa aduda yahon biu haina Manipur Poultry Development Association gi General Secretary Songtham Durbatarana afil torokli ngasi Manipur Press Club ke thangjing hall da pangthokpa pawgi mifam amada Songtham Durbatarana makhatana hai palibalengak amadi mari lena ba department na mamangdadi Scott ka loinana mathau taba polam kya pusilakpada sanga gi machinjak singsu yauromani adubo handak numit kharani asidadi tangai fadana sangba polam sing khaktamak oina pusilaklai sanga singna sanaba machinjak pusilakpa asida yaruktaba maramna poultry piggery dairy amadi nga yokliba ngami singda asoba saitheng phanglei hairba sanga singi machinjak asi Manipur da puthokpa ngamnaba maramna atopa state tagi pusilakpa natana atai pambai leite maramaduna sanga yoktuna sinpham oiriba miyam gi khalga Scott ka loinana Imphal tamna polam kya pusilakpa asida sanga singi machinjak sisu yahum biu hojik lambi da panduna leiriba sanga gi machinjak puba gari singa dusu Imphal da yahona ba Manipur lenga amadi mari lenaba department na hona biu loinana escort chatpada yauriba security personnel singnasu aikhogi awaba si khambiduna angam matheng pangbiu hana mahana appeal tawki 미의의 darkar oiba jingzak thumthau dongna darkar oiba
लाइफस्टॉक की फिट से काहिना शॉर्टेज लाक्सलपदना मसी अथु मतमदा ngasi नमिनि नि humni manungda solution ama torogi inak nakna leira basi bamda leiba musun lambi de leiba singse yoksalapung amdragadi manipurda livestock farming toriba singje farmer gi khutta hingne sibagi phibam kangsi simi tom yoksalakada maroina poultry singi machinja poultry fit se mon chinaba to pasu leitabna humidity ground am sum farmer singi yenga matik ta sport piraga matam cha yon webna ba press conference tamsani lamdam asida sahi ahum rom irang tholibasi rule of law ngana satabdagi thokpani haina legal aid and legal education committee bar council of manipur ge advocate koizam mudusudona phongdokrai ngas Imphal West district ki charap court ta leiba all manipur Lady Advocates Association ge officer bar council of manipur madi all manipur Lady Advocates Association ga kusam naduna role of advocates in the society and difficulties faced by lady advocate in legal profession and its remedies haiba hiramda nomugi oina pangthoki ba district level legal education program ga mari lena wafamasi advocate koijam mudusudona phongdoki bani koijam mudusudona makha tana hai hojik khunai asida tangdu letadar leiriba asida advocate singna kari karam ba thodang loba yabagi haibagi pandamda program asi pangthokpani advocate singna court manungda case thengnaba khaknatana mapal tholaga kari karamba khongthang lokhalaga rule of law asi ngana satkani haina onabasu mathau tai nakalamaramda nupi advocate singna yumgi thabak tawbuda amadi professional gi oiba thabak tawbuda thenari ba saitheng adugi matang nasu khanaduna nupi singi awabadu ko honabasu honaba thoram amani haiki Sahi ahum mari hai tare sida thui ba koi uji tangdu leita da ba se sak sitna koi rule of law singangna salak tabdagi tholakani hai bi thamjage maduna advocate sing sina koi rule of law singangna nabagi damakta ngasi se koi role of advocates in the society hai ba tholum se patuk sabani advocate sing sina koi court manungda da case to ba natabida court ki wang da karam ba koi tabak tholum sing pakto kan da koi rule of law se koi society sida ngakna sadan ba ya gadagi hai bi singi matang sida koi na legal education program kam interaction da si sinjabani Jawaharlal Nehru Manipur Dance Academy JNMDA gi advisory committee gi mifama mangasi governor Ajay Kumar Valana mayai tangma lorga Imphal gi lokbaban na pangthokrai mifama duga mari lenana laikhidraba lamdam asigi saknairaba Guru Singh Ratan Thiam Kumandem Prakash Professor N Tombi amadi Ketrimium Tharani Sabi Devi gi mafam da ikai khuna ba utpoina minute ama tumina lepki Sangeet Natak Academy gi secretary Raju Das Academy asigi general council gi member Sanjay Kumar Chaudhary amadi JNMDA gi guru amasung official kyana saru yakiba mifama duda JNMDA gi sakwa thoranga mari lenana amadi maduga satmina ba agenda kya putoktona khane na ki hairi Van Mahotsav lisingani kuntaruk palan tawbagi manungsana Technopole Forest Division usara lising yangkai nipan samapan Technopole District ki tuan mafam singda park sana thaba ngamle hairi apunba usara lak ama lising tara thano pandam thambagi manungda ahan magi oina usara lising yangkai nipan samapan thaba ngamkibani hairi Deputy Conservator of Forest DCF Technopole Forest Division Mahmuda Vegamna lusingduna Saibom Village tasu faction usara kya thaki Van Mahotsav lisingani kuntaruk palan tawbagi manungsana usara faction thadan upal wapal yokarpagi marui basingi matang na sumyam da paujel sandokhi Sanamaga mari lenwa pauda World Cup ki round of 32 gi ngasi sana ke batuan tuan ba match singda defending champion Argentina yauna Australia amasung Colombia free quarter final sangbang ngamkrai Sathariba World Cup asigi ngasi nongalam daida USA gi Miami Stadium da sanakiba match ta Argentina na Cabo Verde bu panjal ani ngapigani ahum ani da maithiba piduna pre quarter final da mafam amakan mangamki World Cup asigi khwaidagi singthani ai oikiba match adu da Lionel Messi na match gi minute 9 subada Argentina gi ahan goal sanki Messi gi goal aduna sathariba World Cup asida mahaki goal taret sukiba loinena golden boot ki lamjel gi lambida khwaidagi mangjil thaba sanaru oiri loinena World Cup ki puari da Panjal kun yobang ngamba ahan ba sanaruchu Lionel Messi na oirei match adu da Cabo Verde na sotariba goal adu handortuna match ki apiba matam loiba fawbuda team animana Panjal amamam sanaki madugi matung extra time haptuna sanaba horakpada Argentina gi defender Lisandro Martinez na goal ama sanduna ani amada mangjil thabangam ke adubu match ki minute sam sumna ahum subda Cabo Verde na sotariba Panjal adu amuk handortuna Panjal gi fibam ani dalene hanki match adu
Argentina na akan attack sa tharkiba loinana Lionel Messi na kaurpa corner kick ama Christian Romero na head tawchin bada Cabo Verde ge sanaroi amada deflect tawduna on goal ama senki nakalamoromda round of 32 ge atopa match amada Egypt na Australia bu penalty shootout ta panjel manga ahum da maithiba pirga pre quarter final samngam ki USA ge Kansas Stadium da sana kiba match amadana Colombia na Ghana bu panjel ama sinodon maithiba piduna pre quarter final samngam ba 33 suba tim oiki Wheelchair Basketball Association Manipur Wabam gi Sanaroi Irengbam Rituna Handak Scotland gi Glasgow da Pangthogadoriba Commonwealth Games da 3-on-3 wheelchair basketball masana da India gi mohot sinab ge damang ngase Imphal thadokrai Wheelchair Basketball Federation of India gi binyang makada Gwalior gi Atal Bihari Vajpayee Training Center for Disabilities Sports da laliba tangkun fawba Pangthogadaba training camp da Irengbam Ritu saruk yarak gani Madugi matung lakliba tangkun mathoida Glasgow gi damak New Delhi thadokani Irengbam Ritu sanubo Imphal International Airport ta wabam gi members sing coach amasung yung manung gi myoi sinai fa thogjal piki makha tana mahangna Commonwealth Games ta saruk yaba satpa habasi aikhoi gi sauthok chaningai ne haina lup asigi maike digi phongdrokli Hoji munga si state asida oikiba inga sagi pau pizari ICAR Regional Center Lamphel Patugi phangba report ki matung inga si state asida khwaidagi sabagi sang Celsius degree kuntra dasmik ama oiki khwaidagi ingmagi sang na Celsius degree kunhumdai dasmik mangani nungsite yaw baising manal gi sang na ayukta sada marifutaret oiki amasung nungthildana sada humpuni Loishalakpada maruiba pausing makana phangmigani Kigi seso singna pirakpa athingba kaya tungay naraga Chief Minister Yumnam Khemchan ngasi Sursanpur da satuna laikhidraba MLA Bungjagin Valte gi aroiba mathau mangamda saruk yakrai amasung Kendra Vidyalaya Laimakhom gi mahiroi sing ngasi su kuki singna thatuna school sanghan khidabagi mayukta kanto sabal da khoishaunarba naga amadi maitai miyamna irang horakrai Hoji Fabu Nadi SKTV News Sandok Saba Manipuri Pau Mata Sinu Lotion Jare Manipur Myang gi punchita khwaidi maroi bai sada sige leiba sige amadi malim gi i pau sing damak SKTV News pu meeting talu leibiu pau yeng grip sungam kana kurum jare